हंदक असेंबली मिफमदा अनोबा येलोमी कन्नबा बिल अमा पुथोकनबा होनरिबा असिगा मरी लेनना ऑल पॉलिटिकल पार्टी की मिफम पांगथोखरे खोंजांग रतन की वांटेड कक्त्रबदी अकनब खोंजंग तंगशिलगनी हाइना जेएसना लाउथोखरे अमदे स्टेट एम्प्लॉयज सिंगसु तरेत सुबा पे कमीशन चना हंगदबनी हाइना जॉइंट एडमिनिस्ट्रेटिव काउंसिल ना दाबी तौखरे खुरुमजरी ISTV पावी दाबिरबा सुमुतराम नोक्चरे हौजिमा पुंगैबा पाव हंदक पांगथोगदरिबा असेंबली मिफमदा येलोमी कन्नबा अनौबा बिल अमा पुथोकनबा ngasi चीफ मिनिस्टर की बंगलोदा ऑल पॉलिटिकल पार्टी की मिफम पांगथोकतुना वरेप दौखरे ngasi ayuktagi haukiba ऑल पॉलिटिकल पार्टी की मिफम अदुदा तोंगान तोंगान बा पार्टी कयागी मिहुसिंगना सरुक याखे ngasi की खना नैनबा मिफम अदुदा NPF अमदी NPP की मिहुसिंग नतना अतई पॉलिटिकल पार्टी की मिहुसिंग सरुक याखे ngasi की खना नैनबा अदुदा ममांगदा असेंबली ना पास तौखिबा द प्रोटेक्शन ऑफ मणिपुर पीपल्स बिल 2015 अदु भारत की प्रेसिडेंट ना विथ होल्डर थमखरबा मतुंगदा नौना द प्रोटेक्शन ऑफ लोकल पीपल ऑफ मणिपुर बिल 2016 हाइबा बिल अमा लाकदविबा असेंबली मिफमदा पुथोकपा हाइना यानखरे ममांगी द प्रोटेक्शन ऑफ मणिपुर पीपल्स बिल 2015 दा यावखिबा यामना येनरिबा वाफम अमा ओइरिबा इंसो लिसिंग अमगा तमापल यांखै माथोय बेस ईयर ओइबगी वाफम अदु हंदक पुथोकदौरिबा बिल असिददी बेस ईयर असि इंसो लिसिंग अमगा तमापल हुमबुगानि थोइदा ओइरबा याय हरे मसिगी मतंगदा कॉन्स्टिट्यूशन की लमदा खंग हैरबा म्यूसिंग तानखिगनि हरे ngasi की पॉलिटिकल पार्टी की मिफम अदुदा ममांगदा बिल सेमबगी मतंगदा यानदबा लेखिबसिंग अदु हंदक सेमगदौरिबा बिल असिददी यानदबा थोक्तनबा सिविल सोसाइटी की म्यूसिंग चुरचानपुर की जेएसी सिंह यावंदुना अमत ओइना याननबा बिल अमा ओहनबगी वाफम पुथोक्तुना खनखि हरे अमरोमदा ngasi की पॉलिटिकल पार्टी मिफम अदुदा एमपीपी की माइकेदगी मखोइगी ओइबा मिहुत सरुक याखे ngasi पांगथोकिबा पॉलिटिकल पार्टी सिंगी मिफम अदुगी मतंगदा एमपीपी की प्रेसिडेंट सभा किरणना महाकी ओइबा वाफम सिंह फोंदोरखले मणिपुर असेंबली ने पास तौगदुर बिल से भारत की प्रेसिडेंट ना एब्सोल्यूट भेटो करीम ताहरोय मरमदी लाकदुरिबा मणिपुर की सरकार से लेमदक गवर्नमेंट है लेमदक प्रेसिडेंट लेमदक चीफ मिनिस्टर लेमदक प्राइम मिनिस्टर ओइदोनेबा सिदा बेस तौरगा वहंग करीम भाव हंगोयबा अदुने कोइना मयामदा अपील तौजनिबदी मणिपुर की दी बिल अहम कक्तनी सेंट्रल गवर्नमेंट विद होल्ड तौरिबा हंदोरैबा आम आदमी प्रेसिडेंट की थोंगा लेरिबा प्राइम मिनिस्टर की थोंगा लेरिबा आम आदमी की गवर्नमेंट से मकोई की बिल 13 ने पदबीआई ममांगदा असेंबली दा पास तौखिबा द प्रोटेक्शन ऑफ मणिपुर पीपल्स बिल 2015 से भारत की प्रेसिडेंट ना अयाबा प्रस्तबदगी जेसीआईएलपीएस यावना मणिपुर मियामना येलोमी कन्नबा अनोबा बिल अमा पास तौगदबनी हाइना संगशिलिबा खोंजंग अदुबु मणिपुर सरकार अमदी पॉलिटिकल पार्टी कयाना हक्सिन लौदुना ngasi ऑल पॉलिटिकल पार्टी की मिफमसी पांगथोकलिबनी अमरोमदा ngasi ऑल पॉलिटिकल पार्टी की मिफम पांगथोकत्रिङैगी मांगोइनना सीपीआई की स्टेट सेक्रेटरी डॉक्टर एम नरगा ISTV न्यूज का उनबदा हंदक असेंबली दा पास तौगदौरिबा बिल असिदी सिंग तम अनिमकना याबा हानगा मानदबा बिल अमा ओइगनी हाइबगी चावना थाजबा लई हाइना माहना फोंदोरखले ओगी बगोसी का खेनगनी there are gulf of differences maramdi issue khara provision kharada madu singi praja singna yaningdaba makal mati punamangna uribaduni yanati eba pot ama leirabani na bharu sarkar su maduda singa tamga kaina nabagi ayaba pirubadudi piningdi ne sing harigadi prime minister ki office tagi su president di government na pikhali ba report yaningba yaningdi makhada magi mot pirakpani so widal tawjagisnu ai khoi anoba pot ama di तौनब ओइथोप याबदो हानगी प्रोविजन जिंग अदुदि यानिंगदब मयामदु करमाइन तौर लोथोकदु ए कोई खंगी खंगी मीन्स प्रजाद फिल तौनब पोट खर लेबा समहायर यानदरदि यानदब पोट खर लोथोक लोसिंग तौरगा मपुम ओइना कोइना पामिब फोल्डु ताब याब करी लंबी लेगे से आई थिंक देयर इज अ वे मदुगी लंबी दुदि संग कदबनी दिस इज अ न्यू सिचुएशन हानगी का कंपेयर तौबदा खजिंग खेनब लइए जेसीआईएलपीएस की कन्वेनर ओइरंबा खोमराम रतन की मथक्ता लाउथोलिबा वांटेड कक्त्रबदी
थौदो असिगा मरी लेना सेमखिबा जेसीना अकनबा खोंजंग कया संगसिलगनी हाइना लाउथोखरे ngasi Manipur Press Club ta pangthokpa pawgi mifam amada wafam asi JSC convener TS Subhash Chandra na lauthokibani pawgi mifam adu da khongam rasangi loinabi umalini thasigi tang tareta maki mayumda thiramduna namduna sakhigi soi laukibi mioi anisu sarukyakhe makoi gi maikei dagi SDPO mang Imphal na luchingba team aduna ratan gi mayumda changlaptuna ratan leibra haina hangbaga loinana loinabi busu thiramkhe लोइनबी दे मसागा लोइनना लाई खुरुम्बा चटखिबदगी उनदबनी थिरमखिबा अदुदा युमगी पोचै अमांगता याउदे सोई तौ हाइना खंगलपदगी तौखिबनी तुंगदा चेरोल अदुदा रतन अमसुंग लोइनबी थीबा खंग्रे हाइना फोंदोरकपा असि यानिंगदे निमित अदुदा अतोपा नुपा मसा अमसु नमदुना सोई तहनखे असिगुम्बा पुलिस की लुजदबा थोंग असि मखा चथहनिंगदे हाइखे कन्वेनर टीएस सुभाष चंद्रना रतन की मथक्ता वांटेड लाथोखिबा असि खुदक्ता हंदोकदबनी जेसिना तांग निपांदा रोबिन हुड की मफमदा हैकत लेकत तंबदा सरुक यानगदबनी हाइबा वाफम अदु ngaktabana hayeng amasung hangchit singjamai maikaida miyamna pak sanna wakanifam chathabiu miyam ki khongjang asida government na thausadrabadi hena kanba khongjang kaya sangsinnaba sem saduna leire haike Manipur sarkar gi chatharamiwa thawong onna teinaba mi amada sakhi ohenba matamda isandriba pot amada isam chamna yum jidagi poje kemta pot mangje mang thok driver gi soini ta oina tawsallaga isanma matamdana magi loinabi ga maga punna mang re kai bagi wada sumaina onna tainabagi mong mataw tawsallakpa magi loinabi bu sumaina miyam mangda lana uhannaba silakpa thongjida penda boina koi hana lauthokchagiba aikoi khongjang gi saruk ama oina aikoi hayeng amasung hangchit si akoi singamai maikaida dana phammaga makha tarapda aikoi gi angakpa lei akoi gi hanba leitana aikoi thabak thorom mayam ama onna tainabda thodok mayam ama silam bai batare mase tasengna koi sarkar gi maikaida adugi matik penjade State employees singbu khoirang khoisauna handana ba tare suba pay commission Manipur government na sana hangadabani haina M2 gamasung MGO gi Joint Administrative Council na Davitawe ngasi babu parada leiba council office ta pangthokpa pawgi mifam amada president Khaidem Manina state pay commission leitaba Manipur dadi central pay commission sana hangadabani natrabadi employee masel gi marakta misang mikhai naibagi thoksil manba ama oina ugani maramaduna tare suba pay commission sana hannaba sem saningbagi apamba phongdoke Amaronda Armed Forces Special Powers Act Assembly Segment Tagi Lothokrabasu Act Asibu Chanariba Mpham Singda Leiriba Central Employees Singna Phangliba District Area Allowance State Ki Employees Singdasu Masigi Saksung Phangalu Masida Natana Children Educational Allowance Amadi Central Force Ta Piriba Ration Money Asidagi Tadana State Force Tasu Manana Pigadabani Central amasung state employee anigi marakta leigadauriba thak asi chauna khenabana khoirang khoisaunaba pokhandanaba government na konabiu haike 1st August gi implement tawdabado November October November da tawigi bhapta lere ekoi 7 pay commission si lauthora abanina masigi recommendation se I subject to review tobugi abagi portfolio lady adu tawraga so yana pare ado Manipur government na 7 pay commission se fully implement tongna ba hojikti ga hong sem sanni so that maduna hayeng karigumba 7 pay commission chi chala lakta bataraba tungda employees na khoirang khoisaung na badagi madugi movement natraga strike se Manipur State Legal Services Authority na Sinduna Senapati District Yaudana ngasi tongan ba district singi lok adalat Uripok Serap Court Complex ta banks ahum da pangthokre electricity water supply telecom amadi bank mari daina ba case sing pakatke Legal Services Authority gi member secretary RK Memsana lok adalat na sel sangandana amadi matam mangandana panduna leiriba case sing tushinbangamle Niyamna masigi kudong saba lobiu haike ekoi na isagi court court singda leiba ekoi pending casing amadi court yorokriba ainda sanabi aba casing ase ukhatpiduna koi lo adalake kanaba se lobiu masina koi sale sangdaba matam sangdaba atuba bisar ama phanganbagi relief ama phanganbagi kanaba se lobiu haidana ai mayamda koi pausen seri
चिंगाई केंद्र की मनुंग चनबा चिंगाई दगी चालो अमदी चालो दगी तुसोम ताबा PMGSY Phase 9 अमदी 7 की मखादा सेमलिबा असी मवोंग मरिल ताद्रे अथुबा मतमदा मरि लेनबा अथॉरिटी ना यंगसिनबिउ हाइना Northern Raphai Students Union NRSU na फोंदोरकपगा लोइनना मणिपुर की गवर्नर दा मेमोरेंडम अमा पिसिनख्रे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा महैरोइ लुप असिगी प्रेसिडेंट अगारसो होराम ना फोंदोखिबदा लंबी सेमलिबा असि वर्क ऑर्डर दा यावबा वाफमगा यामना खेनरे मफम कयादा फुट 3-3 ता पाक थेंगनरी वैली ब्रिज अहुम सागदबा हौदि फावबा लोसिंदबना लंबी सिंग असि गाड़ी फावबा याबा लंबी ओइदबदगी खुन 18 की खुंजा सिंग खम थेंगना खुदोंग चादबा मे उनहले साबा हौगलंबा थोंग अमसु नाकल की सरुक इसिंग सेंटरख्रे अथुबा मतमदा मरि लेनबा अथॉरिटी ना महैरोइ लुप असिगा लोइनना पुन्ना थिजिनबा चमिननबा अपील तौरक्ले कोई इंस्पेक्शन चबदे मोई की क्वालिटी से यमना मोई की वर्क ऑर्डर एस्टिमेट यमना फरक लेरे अदुगी कंसर्न डिपार्टमेंट अदुगा मणिपुर गवर्नमेंट कोई स्टूडेंट यूनियन सिना कन्ना बिल तौरे थुना जॉइंट इंस्पेक्शन लाक्टिंग आई हाइसे कोई की बिल ने अदु कलोइनना कोई प्रजासिंग मयाम दसु अदुगी लंबी की एडवांटेज हाइबदु फंगननबा तोबियो हाइबदु मणिपुर गवर्नमेंट अपील तौरे Women's Against Crime da Sograk Mingol Inu gi mathakta ain gi mating lawduna legal action lokhalagani haire ma ki mapuribadagi hak tanbiyo haina lakpadagi maikai ani phaminaduna wari sakhe legal advisor singna ain gi mating lawduna court ta wakat thangatke legal advisor ki mayumda chatlu court tagi tawrasi haina thakhraga nupadagi hak tanbide case tawge yade haibagi damakta organization da case tanba yaningde thong asigi mayokta organization na ain gi mating lawragani मियाम की दमक मतेंग पांगिबा ऑर्गेनाइजेशन असिबु लेबाक मियाम दा लान उहन्नबा होनगनु मसिगुंबा थवंग मतुंगदा अमुखना तौबिगनु हाइदे ना तादबा लेतबा मणिपुर अमा उहन्नबगी पांदमदा नेशनल प्रोग्राम फॉर प्रिवेंशन एंड कंट्रोल ऑफ डिफनेस नेशनल हेल्थ मिशन मणिपुर न सिंधुना ngasiदगी ना तादबा मियसिंग खंदोकपगी केम हौख्रे थौबाल डिस्ट्रिक्ट की ओइना खांगाबोक्ता लेबा डिस्ट्रिक्ट हॉस्पिटल दा डिस्ट्रिक्ट हेल्थ सोसाइटी थौबाल की चेयरमैन ओइरिबा DC T रंजित ना हुदोके District Health Society Thobal National Program for Prevention and Control of Deafness Thobal District amasung Alimco Ministry of Social Justice ka kusamnaduna thorom adu pangthokibani thorom aduda CMO Thobal Dr. L Jayant Kumar District Hospital Thobal gi Medical Superintendent Dr. S Angom Sasu sarukya ke State Academy da training sathariba MCS singna ngasi नुपी लाल मेमोरियल कम्प्लेक्स अमसुंग CM ममांगी ट्रैफिक आइलैंड अमसुंग लंबी की डिवाइडर सिंग सेंदोख्रे चथरीबा सोशल सर्विस असिगा मरि लेनना नुपी लाल कम्प्लेक्स असि पुवारीगा सागोनरकलबा अमसुंग मियांगी मिताफम ओइरबनी मसिबुलु नाना लेहनबा पांदमदा सेंदोपगी थबक चथबनी हाइना सरुग याकिपा ऑफिशियल अमना फुंगोरखे सी लेरिबा कुगी लायोइबा कुगी मासिंग सिगी सुई काइकन कोइना असी सेंग सेना कना अनजरगा तौजबनी परोइना फूड एंड सिविल सप्लाई डिपार्टमेंट अदगी इलेक्शन डिपार्टमेंट होम डिपार्टमेंट मयामदगी एनसीएस की जाते सिलोने पर्सनली यौबिरे खुनाई अमा अफबा लंबीदा पुरक्तुना साखतहनबदा अफबा एजुकेशन तंगाई फदे हाइबगी वाखलोल ओइना देसाम इम्फाल ईस्टना सिंधुना लमलाई केंद्र की मनुंगदा लेबा अफबा महिरोइ सिंह मना मथुम पीबगी थौरम यांगपोक्तिदा लेबा इमानुअल इंग्लिश एकेडमी दा पांगथुख्रे थौरम अदुदा PWD मिनिस्टर KSS बिरेन देसाम हेड ऑफिस की प्रेसिडेंट मोइरांगथेम अंगंबा मैथै दाइश्रम दिनेश नेप्रम नेत्रजित मणिपुर यूनिवर्सिटी की असिस्टेंट प्रोफेसर W सुभाष चंद्र मणिपुर बोर्ड की डेप्यूटी सेक्रेटरी ओइरंबा S मांगबोसु सरुयाखे काउंसिल CBSE अमदे मणिपुर बोर्ड न लौबा क्लास 10 अमदे 12 की एग्जाम दा चादा हुंपुमंगा की मथक्ता फंगबा मार्क वांगना फंगबा महिरोइ हुंपुमंगा दा मना मथुम पीदुना पुनिंग थगतखे देसाम हेड ऑफिस की अंगंबना देसाम इम्फाल ईस्टना अफबा महिरोइ सिंगबु पुनिंग थगतलिबा असि मखोइना अवांगबा थाककी महै मसिंग तमलुरबा मतुंग खुनाई असिदा अफबा एजुकेशन की कांगलोन अमा पुरकनाबगी पांदमदा थौरमस्ति पांगथुकपनि हाइखे मिनिस्टर KSS बिरेना मतम अमदा लौ योलगा गवर्नमेंट की थबक चंगनबा MLA मिनिस्टर दा चटलगा वनोम लंबा अदु कानद्रे हौजिति लाइरिक हाइबा मतिक चाबा मियोय खक्तमक खल्लबनि मरम अदुना
Nipung khudingna awang bathakta direct hainaba awang bathaki education purakpa mathau tare haike direct phadana ba hairaba aduga awang bathaki mayam se masi paisa ka sang ba jana tra direct hairaba matom da merit loi khalam re patta hawu taru yasante mamangai da doctor tam se phurka udai sato ka doctor tam me adu hojiti medical entrance na ek tawur ka ngasi tawrani ore nungang result au erani apa khalaga doctor tam kalos ne adra direct tum chalaga doctor tam ki wanom na dreba au sate lakh paira ka isa doctor tam na bai saka Handak haido kiba Manipur board kosem amadi CBS ne loba class 10 amadi 12 ki mai palak laba thangweban kendra gi mahiri singda mana matum yen thokpi thorum ama pangthokre thangweban kendra development organization takdona sinduna lalamung makhong community hall da pangthokiba taruk suba mana matum yen thokpi thorum aduda thangweban kendra gi MLA Khumukcham Joy Kisan takdo gi advisor Soram Bijoy councillor Nitin Chandra councillor Gangmei Gaidon Rongmei councillor Susta Phawmei MM Gas के प्रोप्राइटर मशनाम अदुमंगोल अमदी तागदोगी प्रेसिडेंट मुचुम राजेंद्रना थोरमदुदा सरुक्या के केंद्र सिगी माई पालकलबा महिरोई चौम तरा निथोइदा सेलगी मना अमदी सर्टिफिकेट पीदुना पुनिंग थवतके एमएलए जोय किशना ngasi government school na asuki matik sothariबसी government na yengsin watpadagini soire khanglaba government school sing sarkar asina khangsinnadana laithoktuna leide masina nongmagi manipur gi mahegi lamda sothanabagi maram chaung oheli education ning thina mangal phangdaba lamdam da conflict toina thui aduga education mangal phangba lamdam dadi sakatpagi mami yamna chaungna tai lamdam sida su education ki mangal ning thina phanganduna sakatpagi lambi da ekoi punna tangsin minana ba khona minasi haike education sida mangjil tharakanda akoina india gi leriba asowa state sida makoi digi mangjil thaba ngamoi da leite maramdi hanak yam nungai ba koi UPSC da koi manipur masak ya ma yorpa sumai to na koi education sida kumang choksen taragadi koi manipur gi leriba state government gi thabak ta loi tanadraga su koi UPSC gi exam ate mayam mama banking gi lei ate mayam tanadraga koi india gi ki posting se koi manipur masak sing na pai be ya di ba leite pai su pai ne ji Ningombam Sagai Development Organization Sinduna Ani Suba Ningombam Sagai Meritorious Award Pibagi Thorum Ama Ngasi Lamyanda Sangin the Pangtokre Thorum Aduda Dr. LS Ningomba Organization ki President and Amushana Amadi Aiba and Suresor Sarukyake Bosem Kosem Amadi CBS in Loba Class 10 Amadi 12 ki Parikyada Mark Chada Humpugi Matakta Pangba Ningombam Sagai Mahiru Sinda Kudol Pot Piduna Puning Savutke All Manipur Student Union MSU Langthabal Branch na sinduna ingthemsa karongdagi hyangthang amadi kodom popina singba mafam singda laiba handak sahigi class 10 amadi 12 ki parikya da mai parlaba afaba mahiro singda manamathum singgen thokpagi thorum ama pangthokre Langthabal lab makha lekai ima panthubi sangyen da pangthoki ba thorum aduda MLA RK Anand MSU headquarter gi general secretary Manjit Sarangthem Maharaj Buddhachandra College ki hanagi principal Aramba Mukta Amjugi President Wangkhemsa Samjai Amadi SDPO Singjamai Roni Mayanggamna Athoiba Mithungling Sing Oina Sarukyake Thawangamai Lainana Chief Guest Oina Sarukyake by MLA RK Anandna Mairoi Singbu Pungning Thogatpagi Thorum Asina Tungi Socio Economy Amadi Political gi Oiba Pram Sing Sembada Achobo Mating Pangbangam Lainana Mairoi Singna Su Makoibu Pungning Thogatpiba Asina Makoina Pangliba Kudol Post Singdagi Hena Maru Oi Haiba Wakal Asi Pokadabani Haike Yang we how we appreciate it. The society is the answer is the when you see that when you know the doctor the recognition of social recognition of feels see and Mahire oiringai matamda mahi masinga mari leinaba thabak singda puning sangba tangai sabe haina MLA RK Imona Fongrukhe ngasi wayang bamimjau lairembi community hall da pangthokpa sagolba kendra gi oiba Meritorious Award Yantopagi Thoramda Mahakna Wapumasi Fongrukibani Sagolban Constituency Progressive Committee na Sinduna Pangthokpa Thoramadda ISRD Garigi Principal El Kamakya Amadi Kosem gi Chairman Oiramba Dr. S. Chaubasu Sarukyake Bosem Kosem Amadi CBS in Loba Class 10 Amadi 12 ki Parikyada Magwangna Phanglakta Mairoi Singda Manama Tumpiduna Ikai Kumnake MLA RK Imona Makatana Fongrukibada Mangarak Subo Oina Pangthokpa Mairoi Singda Manama Tumgenthokpa Asina Kendra asida lairiba mairoi singda anova inot ama piba ngamle sahi khudingi oina kendra asigi oina tongan ba mafamda thorom asi pangtokuna lake
mahiroi oiringai matamda kanna hotnaduna tungi punsida matik chaba mi ama oinaba honhaningi haike we see many organizations student ki wamada atai tawba kui madu phatte hagadi natte harasu ai wahandi koi student based on the political movement ya ko tawrabadi hena aphaw koi katra ai thamjadagi Thawal atokpamda leiba ISDF sigi bank lut tokibagi matangda makhata na chenaba miyosing amadi mang kiba sana lupa sing phagat na bagi damak pulis na akan bamongda thiba humbagi thabak chathare lamdam masida leiriba khutsa haiba artisan singbu khangdokpa amadi makhoibu mai pakan na bagi damak pakat pa khongthangi sarukam oina Federation for Artisan Creative Trust Infal Iski manung channa leiba sandang senba maring khulda baseline survey amasung self help group semna bagi wakalol piba thoram amam pangthokre Office of Development Commissioner Handicraft Ministry of Textile gi ASVY scheme gi makada pakat khiba thoram aduda BJP Manipur Pradesh ki State Executive Member Oinam Indira Handicraft Promotion Officer Agni Federation Assiki Vice President S Sarojini Commerce and Industry gi Superintendent W Biren Susarukya ke Imphal East District ki oina sandang senba maring khul Phayeng amadi Thawal District ki Nisamlok khuldagi miyoi tara na saba self help group tamanga semna bagi pandamda survey asi paikatpani sandang senba maring khulgi oina self help group chani phawa semna ba pandam leiri BJP na lamdam asida lengak pangamlabadi senja samja leitaba artisan singi oiba state ama soidana semba ngamgani haina o indirana phungduke artisan yamasi sakhot thawangi thabak kaya paikatkani aduna corruption leiba state amagi mahutta khutsa haiba state ama soidana ohengani haidana aina ngasi punbiriba artisan singa miyam punamakta ai hariba thajaba si khamjari State government na pithoktana leiriba DA DR sing athuba matamda pithokpaga loinana Central Government Employees sing da chanaba haukraba tarek suba Central Pay khudakta chana hanaba Manipur Government Services Federation gi ngasi phangkiba mifamna warip lokre amaromda July 13 da Central Government Employee Confederation gi khongjang sawaladuna employees sing na nomagi oiba khongjang sangsin gani tawramba adu yethokle hari Rims ki A block ta July 3 amasung nipan da attack tokhiba thawong Indian Medical Association Manipur State Branch ki State Working Committee na kana yaning da bafungdukre hanjin attack tawasina Dr. Singhi mathok tawbada chawna apan bu oigani matungda hospital singi thabak thoram singda ayet apan pibidanaba apil tawre Ward number 13 degi oina National Food Security Act ki kudong saba phangadaba mi singi list Ward sigi public dom oiriba club amadi maira pabi singi sanglenda thelagani haina Ward sigi counselor oinam Romeo na phungdukre maki mayumda pawmi singa unaba amada makata na phungdukibada mangna board karakpadagi khongthang asi ahanbo oina lokatpani club amadi maira pabi sanglen singda list thelabani miyamna chumi chumde yaudi haibadu khangba ngamlagani amadi athuba matamda card sing samdok sadoktuna yenthokna ba honaragani haike amaramda ward number 13 dagi oina January thadagi March fawagi AYBPL APL da chingbagi chengi wata sing phangdana leiriba asigi matangdasu RTI thaduna miyamda asengba achumba khangalagani haiba wafam sing phongdoke ward number 13 gi parja miyamna hairiba list ase yengbiduna isa gi yaude amadi asoiba yaurabasu chumthoknaba amadi yaurataba yaurabasu hapsin nabagi club amadi mara paibi gi kuthangda ward development committee ga tanabinaba press media amasung electronic media gi kuthangda ai nangasi ai gi nungsijaraba ward number 13 gi parja singi mafamda paujenjari Agriculture Department amadi Hairok Farmer Level Cooperative Society ga kusamnaduna ngasi Hairok Bazar da sarkar na lepa mamalda lawmi singda har phangan khre thoramaduda department asigi assistant fertilizer officer W Nipamasa extension officer KS Rajan amadi society gi secretary Nandabir Su Sarugya ke lawmi singda har bek amada lupa chahum tarada phangan ke thoranga mari leinana W Nipamasa na phungdu kibada agriculture minister amadi atai higher authority gi lising makhada lawmi singda har hakthengna yauna ba pandamda har sing asi phangan bani lawmi singna tayol amagi manungda ningthokaba imsa kaisa amadi irai nimitta department asidagi har lobu yagani hauzik har marang kaina leibana lawmi singna mipai ningai oide phongnuke Monday Wednesday Friday da kogi kama singda
government reactor Indian Sendu apa adum pina Indian Stockday aduga haibadmi Monday Wednesday Friday za akiraga akudi hasi government chapta mamanda somu mari usta pina pharmacy da pina pina ba thoram tokle Bhai Lining Hongdok Lamba Bo Puning Singduna Tarataruk Suba Blood Donation Scheme among us Rims ki Blood Bank the Pangtukre Regional Bhai Council of Manipur Amadi Mizoram na Rims Hospital ga kusam na duna Simba Kem aduda mi kuntrarom na lem na idan tawke Council Secretary TS Haribali na Fongorakpada Haukiba ing solising amagat chanipan yangkai nipan gi July mapanasi Bob ki mapok numit oibana numida sibuning singduna miyam gi seba oina idan tawbani haike Ukrul District ke Sangsad Police Station gi manung chanba aw pung kapung haina kangna baba phamasida sahi yangkai dagi yangkai manga phawagi manung da leiba nupagi asiba haksang ama leiramle asiba haksang adu patha puntharamle fut manga inchi manga rong wangi ti sat hangamapal ama litli wangthang naba machugi kodroi khongaw ama setli haina Sangsad Police na khangalakle BJP Imphal East District ki Office Bearer amasung Executive Committee gi member kun khankre hauzik aten babem telojari Constipate season abana manung sanban nuai taba constipation problem kohon mangami itan tanba manung sad basing busuk kohon mangami nomada tumam daida lubu saba ising glass amana chamas amana traga anida thadar season abiu constipate Pain relief ointment khwang naba ok sikpa tang sikpa khu naba singda sinaba yarba lipsa putna puthok saba oza Matung da mem taram nokchari Sagolban Kendra gi manung chanba Sagolban Sayang Kurau Makhongi lambi gi phibam matam sana mai leina basina yengsin bide haina lambi thimbagi khongjang changsinki nupi amana phongdorakada lambi asi semli bani haina local MLA gi maikei dagi nung haijin lamba asina amuka hena chatok chasinda kudong tahanre athuba matam da ningthina lambi asi sembiu haike Langthabal Mantri Khong Thong Amamidagi National Highway Samnahaliba Langthabal Kumbong Selong Lerakasi Ningthina Sembidabadagi Miyamna Asangba Senfam Puthokuna Semjinba Hokre Lambi asi Sembidabadagi Kudong Thiba Kaya Thokpa Yaukre Mai Leinaba Singna Sembidabadagi Miyamna Asangba Senfam Puthokuna Sembani Haina Salam ni Maisan Kauba Lekai Gini Amana Phongdorakle Nauria Pakang Lakpa Kendra gi Manung Sana Leiba Mekola Bazaar dagi Yang Thang Maning Taba Lambi Ngasi Lamdam Asigi Jila Parishad Member Soibam Surchandrana Lamdam Dugi Praja Singa Loinana Sendin Sajin Bahukre Makhatana Hyang Thang da Leiba Suranjoy English School Maning Phauduna Chatliba Mekola Lampak Mamang Lairenjam Sabal Taba Lokhong Su JCB Sijinaduna Sengdokre Mangna Phungdokibada local MLA na lambi asida nung khara paithoklaga plot hole sing mensile haibasi yamna laibak thibani Nauria Kendra gi oina hauzik fawada National for Security Act ki makada phangpham thokpa sing amata phangbang ngamre Lairba Praja Singi Yaifagadaba Act Asibu politicize Tobu Yaningde Miyangi Hak Matpa Mihuti Praja Miyamna Chap Chaba Sairak Pigadabani Sairak Adu Lakadoriba Mikhar Asida Chap Chana PC Haiba Wafam Phongdoke Vijay Govinda Gram Panchayat Amasung Young Vespa Rider Manipur ga Khusam Naduna Tongram Lekai gi Pukri gi Akoibada U Chara Kayamrum Thakre Maling gi oina Sokshilakliba Akoibagi Phibam dagi Karamakai Kanba Ngamnabagi Pandamda U Chara Singasi Thabani Haike Veterinary Office Imphal East ki Joint Director gi Miyeng Makada ngasi Takhel Khunau Khunjau Kamu Chingjin Khulen Khunau amadi Nong Mapal gi Mafam Singda Leiba Sa San Sing Hidak Kapthokre
थोरमदुदा जॉइंट डायरेक्टर डॉक्टर एस थोइबना मतम मतम की लाक्पा लाइना सिंगदगी ngaktoknaba hida kaptokpagi thabagasi paikatpani haike PMGSY gi makhada Chandel district ki manung chana leiba taisimi dagi samang phai phawba kilometer tare sangba lambi sembada taisimi khulgi meter chanipan rom kanthuk lambi semba hokibagi thawong yaningdaba phongdoktuna lambi thingkhe village authority ki chairman R Poyangam na phongdorakpada PMGSY gi phase mapan gi makhada Imphal More lambi gi machin taisimi dagi horaga samang phai phawba semgadabani adubu contractor na meter chanipan rom changsilaga Maipo area dagi semba hokibani thawong asi mai leinaba singda chatuna kayar haijarabasu tabidabadagi khongjang asi changsinbani hairi konung mamangda leiba advanced hospital gi anoba CT scale laboratory casualty amadi deluxe ka hum ngasi hangdokhe hospital asigi managing director Dr. Ibom Sathopsomna luchingduna pangthokiba thoramadda medical superintendent Lesang Menjorna miyamgi damak hospital asina angamba thakta thabak paikhatnaba honarakpagi manung channa thabak singasi paikhalakpani haike Yellow kannaba bill gi mayokta semkiba Churachandpur gi desina sinduna ngase miyamgi watana ba mifam ama YPA headquarter hall lamkada pangthoktuna miyamgi khongjang makhatana changsinaba warip tawkre President Protection of Manipur People's Bill withhold tawkrabasu bill ani akang ahi singna yengsinna ba thamkiba miyoi mapan gi aroiba mathau mangam pangthoktringaida government na inaunoba bill puthokna ba khonabasi lekhidraba sing amasung Manipur gi tribal miyambu ikaiba pibani maramaduna tribal gi lam hak amasung satam gi damak miyam gi iho ama de sina luchingna ba mifam aduna ayaba pike mifam aduna tribal youth council Manipur amasung all tribal choir forum na laukiba warep sing su sawatke handaki nong na amang ta thokan khraba sadu gamphaजोल subdivision gi maning chanba lailot wifi kanto sabal lambi kunja sing sanjin khre khul kunthra rongi lifeline oidiba lambi asi handaki nong aduna maram oiduna mafam kayada thokan khibadagi atai mafam singa sanarudravani miyamgi khudong chadabadu yenglaga young wifi association lailol unit na kunja singa khusannaduna akai atoi thokraba kalvat amadi lambi sing miyamgi matenga loinana semlin kibani Jaupi road lairiba L High Court ki kalvat nong aduna center ke leimakhong mission bank amasung heijangi kalvat ani amasung center ke association ki president soikam wifi na handaki isaw aduna area adugi miyam da lambi thong phongna dabagi chawna awaba mayukna ke nongju tha matamda lambi thong phattabagi miyam na thengnari ba khudong sadaba asida government amati mari leinaba authority na yengsin biduna atuba matamda lambi asi sanjin binaba pungning sungsin ke Amaramda IFCD minister na masamak lakuna akaya toy thokraba lambi thong sing yengsinduna mari leinaba minister da thabak lokananaba khangalambabu apenba phungdokhe miyam ga loinana lambi semba sida mateng pangbirakhiba khudingmak pusu thagat phungdokle Hojik akoina sinamba ya lambi haiba si hojik leiriba lambi sigatani aduna masi lambi sida depend toriba more than 30 village na ngasi kun mayam unarega lambi si semjilibani ngasi ngasi matam goina jan masin basina matam phumna mokta sinaba jagani haibadi leite aduna masigi maru oiraba lambi asi mari leinaba department singna mijeng changbiraga matam kuina sinaba janaba akoigi awabasi ama ningsing view yeng view Kumbi Kendra Development Committee gi Nipalak Suba Foundation Day thoram ngasi Kumbi Setupur Community Hall da pangthokhe thoram aduda Kumbi Municipal Council gi chairperson and Ibesa Kumbi Nagar Panchayat ki chairperson oiramba Wahengbam Yaima Ward number 3 ki councillor and Sarojini Hana MLA oiramba Mani Mohan su sarugya khe thoram gi sarugama oina Ban Mohan Sabaga mari leinana DFO Bisnupur na pirakpa u chara chanirom miyamda yenthokhe Sakpikarongda Anal Naga Chief Association gi office sariba sinmi ahum ngarang numidang NSNIM gi Kader Singna Puram mathawong yaningdaba phungdoktuna ngasi ayuk pung 10 dagi numidungba pung 12 fawba Sakpikarong Chief Association amasung Sakpikarong Bazar Botna kaithel thingduna khongjang changsimkhre sinmi ahumgi manungda amathina sokpadagi Imphal da layengnaba purakre Red Cell Division amadi JCRE Skill Solution ki makada kunithoi suba Assam Rifles na sinduna Skill Development Training Program ama pangthokre Rusindagi thoramda Brigadier Gautam Chauhan su sarugya ke Maitai na Serul Tribe Kanglupta Chalhobana Tungi Mirol da Yaisagani haiba topic ta state level debating competition ama
Sinam Semadevi Town Hall Chingmairong da pangthokre Sangdam Baduda DAV Public School gi Anamakana Ahanba JM College of Science ki L Rameshwarina Ani Suba JM Arts ki Aribam Johnson na Homes Batakre E-Med Diary Healthcare IT Company Amadi Social Upliftment Organization Sinjamaina Puna Sinduna Nomugi Oiba Lem Namit Layengba Amadi Haksangi Anaba Singh Layengba Kiem Ama Sinjamai Top Lekai Community Hall da Pangtukre Humbutre Suba Ban Mo Sabha Thorom Gamari Lenana Harau Roda Said Madumangol Amadi Seba Bharti Imphal Isna Uchara Kaya Thakre Hauzik Sanabagi Pau Kawirase Nasigi Sanabagi Pauda Badminton Association of India gi Makada Manipur Badminton Association na Awang Nongpok State Pumbagi Badminton Courses Education Program Level 1 July 32 dagi Imphal da pangthokadori program asida World Badminton Confederation gi Federation dagi resource person kayana saruk yagani state asibu represent tawduna national level da saruk yaruba state natraga university gi sanaroi sing natraga physical training da PGT diploma natraga NIS diploma paibasina program asida saruk yagani Apiba Form Association ki office tagi lauraga July 13 fawbagi manungda pisilaknaba khangali Sabal Tongba Youth Development Organization Thawbal Sabal Tongba na sinduna Tathariba Ani Suba District Level Open 7-a-side Football Tournament ki ngasasana ki ba match ta SYSDOA na JFC bu goal mga ohumda mai thiba pikre Ani Suba match ta 7-star na SYSBOB bu goal mga amada mai thiba pikre Makatana sanabagi pau boyaning thamjumdagi phangbigani Wahengbam Indramani Memorial Football Academy na sinduna hayeng Khumman Lampak Main Stadium da International Friendly Match oina sanagadoriba Singapore Football Team ngasi Imphal Airport tungkre Organizing Committee na harau tayamna oktuna achamba khudo port piduna ikai khumnaba utkhi Singapore team da atopa country dagi Nigerian sanaroi Precious Imol Jerry natana sanaroi tar toki manungda ataidi Singapore masanga hatani sanagadaba match asiga mari lenana team coach kam manager Darwin Jalin na phongtokhibada match asina Manipur ki football masana da hena sakhapa ngamlagani Manipur ki parja miyam na match asi soidana yengba lakpiu haiba wafam sing phongtokhi We just came to Singapore for a friendly game against Manipur FC, which is going to be played on the 10th of July. We are here to collaborate with the WIMFA on possible future opportunities in terms of footballing exchanges and also coaching. Amaranda match asi Manipur ki Chief Minister na Chief Guest oigadabana ground ki napi amadi main stadium ki akoibasing Youth Affairs and Sports Department na kanna honatuna luna na thamkre adubo laibak thibadi stadium ki VIP gallery da nauna semjaliba sokri sing loisinba ngamoidra haibagi awabadi leitabanate mari leinaba singna hayeng phawbagi manungda loisin birabadi afabo oigani Singapore team ki manager yauna sanaroi singna airport ki classic gande da thunglaba matungda Khumman Lampak main stadium ground da laktuna warm up match sanakre All India Football Federation ki miyeng makhada Odisha na yumbu weduna chathariba Junior Girls National Football Championship ki ngasi Manipur ki sanakhiba quarter final match da Jharkhand bu goal 13 sinoda maithiba pikre Manipur ki maipakpa ki goal singatu N Ratan Balana goal manga Kasmina na goal manga Ranjana na goal ani amadi Roja na goal ama chankhi Manipur ki mathang ki quarter final match tha sigi tangkara da yumbu Odisha ga sanaragani
Unit Taranitwigi, Nupamacha, Madinipi Macha Sanaroi, Saniga Marifumapal Nasaru Yaduna, Nasidagi, Kumalampak, Fencing Holder, Taranitoi Suba Governors Cup is the 11th Fencing Championship Hokre. Ngasi Ahubo Numiki, Mini Girlski, Ipigi Sanakibada, Upa Kiamgi Sanaroi, Crown Latina, Ahanba, KISSC Kongmangi Sanaroi, Sandrikana Anisuba Amadi, Yasu Baigabati Lekai Sanaroi, Rosibola Amadi, KIC Kongmangi Sanaroi, El Mandana, Ahum Suba position Takre. Amaranda Mini Girlski Severgi Pangkokibada, KISSC Kongmangi Sanaroi, El Abina Ahanba, Unit Asigi Sanaroi and Zedina Anisuba Amadi, Yasu Baigabati Lekai Sanaroi, KIS Jasmina Amadi, Unit Asigi and Mariana Ahum Suba position Takre. Secretary, Makata Pauda, Nasinomi Oiba in Sagipau. ICAR Lampel Patagi Pangba Pauda, Nasigi, Quaidigi Sakiba, degree Celsius, Suino. Quaidigi Inga, degree Celsius, Kunitoidas, Nipal. Nuksita Yauba, Sing Mandel Gisang, Ayukta, Sada Marputara Nipal, Mutilda, Sada Marputaru Wiki. Nasigi, Nong Sukibagisang, Sinor Dasmik Mapal Millimeter ni. Ojari pada marui bapa mukana. Handak assembly ni pamda ano bayal humi kanaba bil ama putok na ba kona riba asiga mai dainana all political party gi ni pam pangtukre. Kongdam Ratan gi wanted katrabadi akan ba konggang tangsilagani haina je sina lauktukre. Amadi State Employees Singsu Tariat Suba Pay Commission Sana Hingadabani Haina Joint Administrative Council na Dabi Chokre. Nasigo na dia significant pawmatang solution dere niyang tabi di ba simbuwa mukahana karum dere.